ओनरगा वीडियो से लौरे ए सुमाई लाकने माय कलर का से याम कूल टाइप तो ने को इले से फजना कलर पीसे थगे तो बने दो शुगर दी ए थक्चा जे चिनी अंगांग बसे सु अदुम चोरी चिनी अंगांग बसे क्वालिटी याम फैयेबा याम चावे दुना ए खितंग मते कम थकीगे थकद फजन चादुनी हजी हजी मिंत्रा की सेटअप तौना थम्मे स्वासीदा मिंत्रा से शूट तौरगे एस्थेटिक खरसु चाहूजे हापा सम मागी रेड लाइट की इंडिकेटर लो यावेबा अप टू 9 अदो ससत तहौदोइने अदुगा अंगांग से लौरनी अपना एप्पल से खरा लौरे हलकगा मिंत्रा की पर्सेस से मखादा लायन कुमधरुगा लौरे Hi guys, welcome or welcome back to my channel. Ado ngasigi vlog se ichanupi thinbadagi dum haujare. Ichanupi se nong chui haina mapalang kari jobo puthoga dum gari na dum thinharani. Aduga aina ngatang puthage sigi marak sida haina 45 minutes mukum leyeba ko agi timing se. Ado agi lei se fajana color ga fajana thokpa haweba. So से कॉफी थकतना लेबा ngam तौखले हंदक्ति दो कॉफी से थगे तौबने दो शुगर दी ए थकजाद्रे चिनी अंगांग बसे ओइना लेरगा को सिगी चिनी अंगांग बसे क्वालिटी याम फैयेबा दुना लोकल दे ले दे शुरू हाइना सिगी कंपनी पैकिंग से सिदे दुम लौजरे अदुगा सिगी चिनी अंगांग से क्यूब की लोमदा लाकने बदो क्यूब से याम चावे दुना खितंग मते कमा हापगा आई कॉफी द नेरगा दुम थक्तोरबने ओनली कॉफी द ने इन मॉर्निंग द थैसे दुलुरगा आई हाक पुथारनी 30 to 35 minutes 45 minutes मु अदुगा आई की मॉर्निंग की रूटीन का हाउदुइन हिन याम नोंगनिंग मने आई की मॉर्निंग से हाक सु पुथाबा हाक सु अमुका नंगना बस ऑफिस की स्कूल की नंगना बा अमुका टिफिन से हापतोइनेबा अदुगा आई खरा गार्डनिंग खरा तौजाबा लै खरा सुहंदक्ति फजना यंगसिनबा ngamje थबक याम चिनमनबना अदुना मोंग सिसु उबदा मयाम दुम खंगमनी मागी मोंग से अदो चाना फजना थखिगे atang ado breakfast ye dum coffee khadang ni ko thakto se moi hangrga amin moi chakhara kanda ko aina chaga da thakada phazan cha duni hoji hoji gi oina di morning da coffee tha haudadi yada pam kanna engon da hoji tawkhalai yeba aduga ngasigi vlog se slow morning da tare ko ado ai se kitchen da chahau khara kamjare kamaga chahau khatang chaning mami su lai haina ko khara kaino tawraga kamjare do ai se actually kheer tawge tawbani ba do kam do ki ba chahau se sum hapchalani अदुगा चिनी अंगांग बंगा सागे इन सीजन बदो अदुसु हापनी अदुगा बचन सिदी हेंदोक थोइदोना कया केमता हापचे इलायची गा किसमिस का बादाम खरा हापकने बा अदु लरगा चाउजे हापा सम खीर से सेम दिने बा खीर चाबा मीने खीर चुमनगी प्लेन चानिंग बा मीने दुम प्लेन चाना बा हाइनो को तो चाने बी से प्लेन चाबा से दुम हेने बा अदुगा ब्रेकफास्ट की मपा की मुसली से ओइना तिंजले संगोम दा स्टील की ओइना सीजन ये बको प्लास्टिक सीजन देबा अदो मरक सिदा एना मिंत्रा की सेटअप तौना थम्मे सिदा स्वासीदा एना मिंत्रा से दुम शूट तौरगे एस्थेटिक खरसु ओइना वाहाइना अदुगा मिंत्रा की पोस्टिंग से ना सिसे ओइदुइने सिसे फैब्रिक फै यामना थाबा सुते अदुगा यामना थिक ओइब कैनो थिन ओइब सुनते सिसे ने वीडियो से शूट तौदोइने रील्स दा फी अनेनी उतोइने बको सीमा से पप लोइसलदी आई खिदंग प्रोजेक्ट से लोइसलिंगी नुआयबा दुना प्रोजेक्ट से ससल अंत लोइसनजरगे मयाम रील सिदी आई इंस्टाग्राम दा अदुम हापचा दोइने मयाम सुम चेक तौबिरमो फॉलो तौबिरमो लाइक तौबिरमो अदुगा गुआशा मसाजर सु लाए गुआशा मसाजर से अतोपा ब्रांड किनिको फ्रिस्टी हाइना अदुदो से ट्राई तौरगा मयाम दुम कानै कानदे दुम खंगलके एलईडी थेरापी एलईडी लाइट किनिको अदुगा वाइब्रेशन सोनिक वाइब्रेशन सुम यावरे अदुगा मागी रेड लाइट की इंडिकेटर लो यावेबा अप टू 9 फाउने अदुगा वाइब्रेशन मोड सु 9 फाउने अदुगा चार्जर मचाम सु पिजरे सि मयाम से येंगा सि कोना अदुगा मपा सु ऑफिस चखरा कांदा ngatang टाइम फंगबसे सिगा इन एडिटिंग एने तौगदब खरा दो ससत हौदोइने अदुगा अंगांग से लौरनी अंगांग से जो मतम सरक फरक तनेबा मोगी टाइमिंग से हतो हा एडिटिंग तौरगे
ꯀꯨꯏꯅꯗꯤ edit ꯇꯧꯕ ꯉꯝꯗ꯭ꯔꯦ ꯄꯞ ꯗ꯭ꯔꯦꯁ ꯇꯧꯁꯜꯂꯒꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯆꯠꯂꯦ ꯂꯧꯕ ꯑꯉꯥꯡ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯦꯄꯜꯁꯦ ꯂꯧꯔꯦ ꯑꯩꯈꯣꯏ ꯅꯨꯡꯕꯨꯗꯤ ꯑꯦꯄꯜꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯑꯦꯄꯜꯁꯦ ꯈꯔ ꯂꯧꯔꯦ ꯍꯜꯂꯛꯄꯒ ꯃꯤꯟꯇ꯭ꯔꯥꯒꯤ ꯄꯔꯆꯦꯁꯁꯦ ꯃꯈꯥꯗ ꯂꯥꯛꯑꯦꯅ ꯀꯨꯝꯊꯔꯨꯔꯒ ꯂꯧꯔꯨꯔꯦ ꯃꯤꯟꯇ꯭ꯔꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯂꯣꯏ ꯂꯥꯛꯇꯦꯕ ꯃꯆꯣꯏ ꯂꯥꯛꯄꯁꯤꯅ ꯑꯗꯨꯝ ꯀꯨꯝꯊꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯏꯖ 28ꯅꯦ ꯖꯤꯟꯁꯁꯦ ꯑꯩꯅ ꯂꯧꯖꯔꯤꯁꯦ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯩ ꯃꯥꯒꯤ ꯑꯩꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯁꯥꯏꯖ 28ꯁꯦ ꯆꯥꯗꯒꯨꯝ ꯇꯧꯔꯦꯕꯀꯣ ꯁꯥꯏꯖ 29 ꯑꯩꯁꯦ ꯈꯔ ꯆꯥꯎꯊꯣꯔꯛꯄ ꯃꯥꯜꯂꯦ ꯑꯦꯡꯀꯜꯁꯦ ꯈꯤꯇꯪ ꯑꯣꯟꯅꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯥꯏ ꯀꯣꯂꯔꯒꯁꯦ ꯌꯥꯝ ꯀꯨꯜ ꯇꯥꯏꯞꯇꯅꯦꯀꯣ ꯃꯥꯏ ꯐꯦꯕ꯭ꯔꯤꯛꯁꯦ ꯈꯤꯇꯪ ꯌꯥꯝ ꯄꯥꯕꯗꯤ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯊꯤꯛ ꯑꯣꯏꯌꯦ ꯌꯥꯝ ꯊꯤꯛꯁꯨ ꯅꯠꯇꯦ ꯎꯂꯥꯡ ꯊꯥꯒꯤꯁꯨ ꯏꯪꯊꯝ ꯊꯥꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯌꯥꯒꯗꯕ ꯐꯨꯔꯤꯠꯅꯤ ꯑꯗꯣ ꯁꯤꯁꯨ ꯑꯩ ꯁꯝ ꯀꯛꯎꯕꯗꯒꯤꯀꯣ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯁꯝꯁꯦ ꯀꯛꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯣ ꯕꯦꯛꯇꯅ ꯄꯨꯔꯥ ꯄ꯭ꯂꯦꯟꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯄꯗꯗꯤ ꯑꯩ ꯁꯤ ꯑꯌꯥꯝꯕ ꯌꯨꯁ ꯇꯧꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯂꯣꯡ ꯁ꯭ꯂꯤꯞꯅꯤꯅꯀꯣ ꯑꯗꯨꯒ ꯂꯣꯡ ꯁ꯭ꯂꯤꯞ ꯗꯥꯏꯔꯦꯛ ꯄ꯭ꯂꯦꯟꯗꯣ ꯑꯩꯅ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯥꯝꯃꯛꯇꯕꯀꯣ ꯑꯗꯨꯅ खिꯇꯪ ꯄ꯭ꯔꯤꯟ ꯌꯥꯎꯕ ꯑꯣꯏꯅ ꯂꯧꯖꯔꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯒ ꯃꯈꯥꯂꯣꯝꯗ ꯐꯖꯔꯦ ꯁꯝ ꯁꯥꯡꯉꯝꯃꯗꯤ ꯐꯖꯔꯝꯗꯣꯏꯅꯤ ꯑꯩ ꯁꯝꯁꯦ ꯉꯁꯤ ꯈꯣꯏꯁꯨ ꯈꯣꯏꯔꯦ ꯑꯩ ꯁꯝꯁꯦ ꯉꯁꯤ ꯈꯣꯏꯁꯨ ꯈꯣꯏꯔꯦ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯁꯝ ꯊꯥꯗꯣꯛꯑꯒ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯇꯧꯅꯤꯡꯗꯕꯅꯤꯅ ꯁꯝꯗꯣ ꯄꯨꯜꯂꯦꯕ ꯄꯨꯟꯁꯤꯟꯕꯒꯤ ꯈꯣꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯈꯣꯠꯂꯛꯄꯗꯗꯤ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯕꯅꯦ ꯉꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅꯒꯤ ꯉꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯆꯤꯟꯃꯟꯒꯤꯅ ꯑꯃ ꯇꯧꯕꯗ ꯑꯗꯣ ꯄꯥꯝꯕ ꯇꯥꯔꯗꯤꯀꯣ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯋꯦꯠꯁꯦ ꯈꯤꯇꯪ ꯍꯦꯜꯂꯕꯒꯨम ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯗꯣ ꯁꯤꯒꯨꯝꯕ ꯐ꯭ꯂꯦꯌꯔ ꯖꯤꯟꯁꯁꯦ ꯑꯃꯈꯛ ꯁꯨꯝ ꯊꯝꯖꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯑꯗꯤ ꯁꯤꯅ ꯐ꯭ꯂꯦꯌꯔ ꯖꯤꯟꯁ ꯑꯣꯏꯗꯣꯏꯅꯦ ꯁ꯭ꯇ꯭ꯔꯦꯠ ꯖꯤꯟꯁꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯂꯦꯌꯔ ꯖꯤꯟꯁ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯖꯕ ꯑꯝꯇ ꯂꯩꯇꯕ ꯑꯗꯣ ꯃꯥꯏ ꯁꯥꯏꯖꯁꯦ ꯑꯣꯟꯊꯣꯛꯇꯕ ꯌꯥꯔꯣꯏ ꯑꯝꯕꯩꯕꯨꯗꯤ 28 ꯃꯇ ꯑꯩꯅ ꯁꯦꯠꯆꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏ ꯔꯤꯇꯥꯔꯟ ꯇꯧꯗ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯐꯖꯅ ꯋꯥꯔꯦ ꯁꯨꯠꯁꯨ ꯈꯔ ꯇꯧꯔꯨꯕꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯅ ꯇꯧꯖꯕ ꯈꯔꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯁꯜꯂꯛꯄꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯊꯪ ꯀꯩ ꯇꯧꯕ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯁꯨꯝ ꯂꯥꯛꯇꯣꯏꯅꯦ ꯈꯣꯏ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯁꯤꯗ ꯁꯨꯝ ꯇꯣꯡꯅ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯂꯩꯅꯦꯕ ꯑꯗꯣ ꯀꯤ ꯑꯉꯥꯡ ꯂꯩꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯏꯁꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯐꯤꯔꯣꯜ ꯑꯅꯤꯃꯛ ꯖꯤꯟꯁꯀ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯒꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯆꯦꯛꯑꯥꯎꯠ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯂꯩꯕꯩ ꯈꯪꯗꯕꯩ ꯋꯥꯅꯤꯀꯣ ꯃꯄꯥꯟꯗꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯤ ꯂꯣꯏꯔꯦ ꯁꯥꯕꯗ ꯑꯗꯣ ꯃꯊꯪꯒꯤ ꯚ꯭ꯂꯣꯒꯇ ꯃꯌꯥꯝ ꯎꯅꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯨꯡꯁꯤꯁꯨ ꯆꯥꯏꯕꯅ ꯂꯣꯏꯔꯕ ꯆꯥꯏꯕꯁꯤꯗꯤ ꯎꯠꯆꯗ꯭ꯔꯕꯅꯦ ꯑꯗꯣ ꯐꯤꯔꯣꯜꯒꯁꯦ ꯁꯠ ꯂꯣꯏꯁꯤꯟꯖꯔꯒ ꯃꯊꯪꯒꯤ ꯚ꯭ꯂꯣꯒ ꯄ꯭ꯂꯥꯅꯤꯡ ꯇꯧꯖꯔꯒꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯣ ꯁꯤ ꯏꯟ ꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯕꯥꯏ